खुरमजरी ISTV की पाउमियंग ताबिरिबसिंग तरामना ओक्सरी ngasi मरुba pauda lalhauba thibani haiba Bisnupur commando gi kangbuna councilor gi yum gi potchai kaya amang ata tholam lai hoja pau se sandona pijari lalhauba thibagi mingda Bisnupur commando gi kangbu amana ngarang numidang ningthaukhong 1/6 ki councilor gi yum yauna atopa yum khara da changbna potchai kaya amang ata tholam lai thodosi ngarang numidang pung mapalom taba matam da thokibani ngase ayuk thodok thokpham da police laktuna kari kari amang ata thokhrabagi hane yengsunkhre Thodok thokpham dagi phangba pawgi matungina Bisnupur commando gi civil dress set pakangbu amana ngarang numidang pung mapalom taba matamda ahan boina ningthaukhong 1/6 ke councilor oriba ningthaujam Premila gi yumda changlaktuna lalauba thibagi mingda yumgi potchai thugaibagi loinana nupi singi masa sopa phawba yawram ki hari Masigi matangda imungi nupi singna penda wafam kaya su phongdoraki amoromda councilor Premilana phongdorakpada commando singna satharam liba thong adu rajniti gi thawinsin oigani asiguma thabasi matungda mohana tohoningde haki number 1 ge councilor angom tombi yauna thodok aduda hakthengna thengna hobo nupi singna phongdorakpada ningthaukhong municipal council gi chairperson gi matangda chayena ba leidingai charak asida commando singna councilor gi yumda laloba thibagi namada amanga ta tholambabu amadi nupi gi masa phawba solambasi yaningde thong asi kanagumba kharagi thawinsin soidana oigani haki misang de no yen mo yango phaka ga do yawan hai bne bana ha do ji kha ba se la ga ma yu ta ma tha ga ji ka pha yo la no ji ko so ni pa ro sine kana ni pa no mang le khu ji khang de u de khu sa la da sine ba no mai ka ko mi ai tha mo la ta ma thu ga ba ni pa sine ma yu ta ma tha Amoromda Hanagi Minister Case Zivona Pongdorpada Commando Sing Aduna Mahak Masagi Mayumda Pauba Lalauba Thibagi Namada Commando Sing Aduna Changlamki Mari Lenada Wapam Kaya Hanglamba Amadi Councilor Yum Yauna Ate Yum Kharagi Portrait to Garamba Tawangasi Matong Hukta Batabakni Asugamo Todok Asi Toktaranabas Minister Amadi Home Minister Na Yangshin Haningi Haki Yang nuai tapi pung taramat betul dan nung so kan letai thongang do na laure adigi asida ba numai mo khonta drai numai di leka asida kanangkap ni kamando la ko army la kan kanangkap tino numai mo khonani ita prasum de naron jinjilana jumda pura terrorist ki state terrorism ko police na do main to gud behavior na te hanak to lai ka mo phonge ai sa jaw ai mana bana ibni police ki behavior du sang ten ko tra te jeng ge khocha ge ta wa du changwa angan bi sak se lai ki thai Communication and Capacity Unit PSED na shinduna nomi oiba Nirmal Bharat Abhiyan gi matangda sensitization program ama lamphelda leiba Communication and Capacity Development Unit ki hola pangthokre thoramadu da Imphal West Jilla Parishad ki adhyaksha CS Bijayanti CCDU PSED gi Director L Swamikanta amadi ati official sing yauna pradhan kaya su saru yaki Swamikanta na thoram aduga mari lenena phongdokibada Nirmal Bharat Abhiyan gi maruoiba pandamdi luna na leiduna laina tina dagi ngakthokpani Pradhan Singhasu Masigi Pandam Panganaba Tabak Pakat Minasi Haki. Subgas Okiba CS Bizentina Kungangi Lamda Laiba Lairaba Praza Singda Pangangada Bukudung Saba Sing Mapung Pana Panganduna Luna Lairabadi Lainatina Kayadagi Ngaktok Pangamgani Haki. Equiki Ladiba Rural household Sabang of the Kudimakta facility Pirakanda household Kudimaki Ananda Little Matamba Taragati Akui Apava Haksang Nada Traleva Pimamus Urakani Lona Sigi Marilena Nasi PhD Department Executive Engineer Engineer Yawiduna I Takna Sing Maruina Kungi Toti Sing Pangdi I am a Pukising Sabangakani Pukising as the Su Apava Ming Viduna Apava Sing Hanglamatamda Naditana Nuayatana Leba Idam Samaz Mogini Habisi Santigi Lambida Kabui Salang Mai Bahana Mington Ba DL Kabuina Eva Lyric Asi Milana Matam Supiguina Tingzanaba Pirep Laire Habu Pomasi Matam Sang Lamuk Naruraba DL Kabui Masamak Tasang Makeup Tokle Haina Aiba Sina Tadruk Pacherolos Nakangalagli Masigitamakta Milalbu Tobimal Kangulagli Lyric Asi Chingtam Nungshinaba Mari Purakana Baitiaski Wapam Putor Pagiwatani Amakpa Amatalaitana Ikibal Lyric ni haina iba sina kangalagli Amzugi Standing Committee na Home Minister Gekhangam amadi Works Minister Ratan Kumar Unakre Minister Ratan na Manipur Press Club ki awara passing Semjin Sajindana ba thabak pakhalagani haina kangalak pa loinana Department ge engineer thaduna Press Club ki mifam yengsin khre hai Amoromda Home Minister Gekhangam ga unaba aduda Minister na Mediana Manipur Sakana pakhali ba sokko thawang thabak ki mathakta private sector gi lanai entrepreneurs singna singthaningai oiba moongda state asigi miyam gi seba tawriba singbu su putoktuna lebak miyam da khangan biu haina phongdorakre sakaramadi media gi marakta pau phauno da lakpa matamda atopa third party amagi khut changlak tringai da pau phaudong aduna aphabo mari thamnana mohna minasi haibu wafam nakal anina phongdok nakre
Impal East Police Commandona KCP MTF ki Leitul Maring Kauba Yai Farok Maring Village dagi mioi asi maru ahum yawa 9mm pistol amaga konana fari hana Impal East ki SP na thopa charol mana khangalakli Manipur Sociological Society inaugural function ngasi GP Women's College da pangthokre Department of Sociology GP Women's College amadi Manipur Sociological Society ani na punna sindona pangthoki ba thoram maduda GP Women's College ke principal K Chandrasakhi Nagaland University ki Department of Sociology ki former head of department ki professor KSS Rajendra Thoiba Mithunglen Singh oiki thoronga mari lenina principal Chandrasakhi na hakibada sociology haibasi miyobi ki punsi mahinga yamna mari lena ba subject amani masubuning thi na khangba acquires a sense of history, other cultures, then the interconnected sense of history and the other social life and the different frameworks of thoughts. Thobal District ki Kaksing Subdivision ki manung chanba Sora area da CRPC ki makhada mioi manga dagi hena punbada thing matham khre hariba mafam sing asida chai nung amadi Tongan ba so open amadi asiana thon ba yaba makhal amati ki khulai sing puba yaro hari Thobal District na thoki hukuma sigi matungina makhata ba order ama thoktriba phawba thing ba si chanagani hari Sangangai Uchekon Leba says Ibohol Institute for Mentally Retarded ki school campus ta sakhang da basna bom lang silamba thongbu yaning da phongdok tuna Sangangai Uchekon community hall da wakan me pham sathakre satki bazula ki tang taraga numit asigi numidang wairam pung mari taba matam da bom silang silamba wairam gani hari asigi wakan me pham madu da mera paibi ima ibel EYBD club ki members singam de school asigi mahiro yauna nursing school gi mahiro kayasu saruk yaki Uchekon mera paibi saukhat lup ki president Madhabina thong sikana na kari gidamak ta chathakibano mima nadrba singna tamliba school asida matung da amhana asigma thabagasi chathabigenu haiki Ladibo jasing ngakpi senbiri singsina mujibu kada de soji de kada kitang yan tarang na bena so wana hona na phokatana hona ko da karamba pienda ba kari do bolai re bege sini ko ne haijen sina sikitang piende imana mera pai bi ama oi begi ko la kai gi wona la kai manung da lei jari bani angang ji ko su ku jai loina tawri ba phibam je sida ima wona kitang di simatang di piende sikakani masimatung da amu hana tawbida ba State Bank of India Sangai branch Naharo Lashem Club Thamai Sinam Lekai Amadi Maniwood Kim New Singna Jerau Singda Uchara Kaya Thakre SBI Sangai branch ki manager Kesurjitna Ainga Sagi Khal Kahendana Thamdana Padam da Tabasi Packet Panihaki Sine actor Gilgi President Lokendrona Maniwood na Mahosha gi Pibam Kandana Padam da Kongtang Silokat Panihaki Aikogi Lamdamasida Grow Green gi campaign ama chathabada ekoina mating pangjabani tasengnamak Maniwood football team na Mayang Bidamukta, Prazakidamuta, Angam Mateng Pangtuna, Angamba, campaign Chataduna, Lakli, Matang Chatakani Habi of Ham doing the Tamjari. Lasemba Club ki President Pratap Nasu, Cherausingi, Pazabasatam Gatuna, Tambagaluna, Mosaki Pibam Kahandana, Pandamda, Uzarasi, Tabakis, Tabaksatabani Haki, Maruba Pau, Amukani Pizari. Lalhoba Tivani Haiba, Bistupur Commando gi Kangura, Councillor gi Yumgi, Porchai Kaya, Amangata to Alamle. I asked to be Pomi and Tabiri Sing, Amukana Kunzari.